tang kuntra fawbagi manungda Imphal Jiribam lambida chathariba senkai thumkai gi thabak thingnana balengak na thorang paikhatrabadi thangnaba numit tang kuntra mathoidagi tanker Gari Shing Chenba Leplagani haina petroleum product ke transporter drivers amadi dealer association singna lengak ta khangankre hiramasi gi matang da state sigi tongan ba petroleum product ke transporter association drivers association amadi dealer association gi thaupuba singna Manipur ki chief minister Chanda aiba cherol ama pisenki cherol adu da palliba maru oiba wafam singdi kumja inglising aniga kulhumdoi gi megi tang ahumdagi thorakhiba irang asina maram oiraga petroleum product amadi LPG ki tanker truck sing CRPF ki convoy ga loinana Imphal Jiribam lambi da puthok pusin tauba horakhi adubu Hairi lambi asida CRPF ki escort ka loinana chatlabasu tongan ba mafam da lona yada mawongda Gari singdagi sel khaibagi thabak adumak chatharaga lakli mamang da Gari amadagi lupa chani gi changda lauramba adu hauzikti lupa lising taret fawba yaure Imphal dagi Jiribam tamna chatpada awang khulda lupa chamnga lawi aduga Jiribam dagi Imphal tamna thorak padana Kambironda lupa lising ahum chamnga nungba da lupa chamnga Jiribam parking da lupa lising amaga chani none da lupa chamnga amadi oinam long da lupa chamnga dagi lising manga fawba lawi transportation ki senfam asi oil marketing company singi tender matungna lepani masida lona yadaba mawong da lauriba tax sing asi yawdaba maramna transporter singna piraga lakpani hauzikti senfam sing asi piba ngambagi wangmada leire fibam asida makhatana service Taugadabani Hairabadi Logi Wang with the Loriba tax sing asi Manipur Lengak Natraga, oil marketing companies sing na Pibiro, Maduna Tragana, Laklibatang Kuntra Fawagi Manungda Imphal Jiribam Lambigi, Tongan Bamafam the Chathariba, Senkai Tumkai Gitabagasi, Maru Fangna Muthat Piu, Natrabadi, Matangi Numit Tang Kuntra Mathoidigi, Lambia Sida Tanker Gari, Amata Chelaroi Haina, Cherolasina, Chief Minister da Makhatana Kanganki.